그리고 고모르기 더 수전이 걸리바 비리바 바기 도수고 비리바 그러니까 군대서바 양면걸리게 뭔가 센터 정렬로바 그리고 통화우선 떨고고 시기 와이시 마탄가 한다 와클론 접이나바 얼룩이 시대 Masih Namuiba Dainhangi Arepa Ani Suyada Amato Satam Kinanabagi Mikin They Smears Kinanabagi Matanga Namaranta Pirkwapandi Amanda Hamdi Tapi Sanjamu Hondre masih ada sanjau kondisi kayak gitu, kayaknya agak sedikit anu ada, kayak tamu ada atau tamu dengan sendiri baru mau anu atau ada tamu dengan sendiri baru anu dengan sendiri, bang dengan sendiri baru lagi, kami di sini awal kaya terang makin besu nggak mau terjadi, lainnya di merenda ngalini matandagi yaksien tumba hanni matun injeri isimun sapang kudradi agada tahan rami ai samute nuko rami 1974 ni matun 1970 aita asara sambil ni kata aku pun dikata tu mention na bagi jalan kita yang apa dari kerjaan awal Amadi matematika alam mayam beginna, mikir bapak koreksi bani, sintapan indra di panda. Matematika ya ting lam yaudi, ayu panda. Aduh, layu pagi ahal judul beri nawa, ahal mayam dulu tin hobi, ayu kamjau ba, itu hobi kata awal dege. Ngalini matematika lanyan di, buaya jauh sekat memeta. Aiko ikhawati kami surati asal sampai ke surati mite baga su kuiti kamdongna aku mencenjar kuma tanda kuye hasil lepono halis medi aiko ya amata alugo amata adun kono gaide masima anamba masih silaka lekin target dari dan ini jadi trust ko bana dikhachi Mado, IT ni matu, IT isu marati, IT horum baga itu negara. Matuda, nama rekodna, nanti matu dari siapa negara matu dari, kue aku sekarang si haji haji itu awal. Adu matu origin, matu ni kanal mana ni jadi orang lagi matu itu na, hamba ni bukan mandiri. Ayo kami berdi, malini 1980 da mike bata ASEAN mike conference kamji matematika kuye jauh daga madu ko kuse season hati kasara sambil lakiba hal atau yama jauh lai sambil ahanji loinana aiko igi amaru erba pulau begi hauba adu kasara sambil ma inda ba oi haba wajai mana percaya lega hari itu hamil panco yang baru juga lainnya dia cuma pampu muda itu mentan mak yang sama dunia ini mak bisa mencapai berapa kali mana dari ayo tina kamera bahan lah itu kami boleh berjaya unai lainnya kaki mana kayak mencari kau pada ayo dulu ini nanti itu ada foto ini kami lihat dari al para tapi lainnya kami begini yang bersenada bahwa mungkin jadi lainnya macam ini al mayami mama anda foto malu popa ada koi jauh tu saya masing-masing mani lainnya macam ayat kali ayat satu kami kan
Kanaman ay lagi nito siya. Kasi ani na ito ya pamilya adugo matang na kurat na mitay mitak thuwa nila mitay mga anay na ano ko tindala kada naharon kaya tumigil kaya da kasi mga sa kama hananggi kamiran balay nanggi satam yang noyo kaya na kanano kaya mo alon sinakada satam di yamulo adugo wabon matang di ay handege mitay maruki ali mo jago ko sultan ayun ja ayun na hawli nida ayun lega ja ayun lai ako'y bagong na lai ko lewi ayun na layami ang ko na ayun ni nawiya ay wabon ko mi at galay pa anya kan ay wali ko sumba ay ko pantaw na ay hindi lewi matama to ay dai kan lewi yang bahan ko minta mo binati at pare yung pare Asa mana aina semni ko dai sing diri aina thangiran ba nawiya ani wakon ko ni dai tiga aina aina ba aru pare khandadi laina ni ko mogi ari pa satta mama mati sabba mana samgada do magi maram ni ibeda do maram bisa adu aina matu ari pa ma hage da kasarang da Mari Kaupuri Secretary President Singada, I see Kazu with the Kabuk Sandre and Kaupuri. I think Masai knows that Mari Arepa Highway with the soup, how the Tabi at Maraman, I must be Arepa Highway, the Hadana. I know Bokuna, Highland, Iramado, I walk with Committee Aru Yao. Matamatu the day. 1961 ni matanda pong bila dari nawiyahan wapun komiteri sakam yawge aduga bising ani gatra to pongwa annam ni karwani nam pongwa nawal resugi lanangi wapun komito an bukun iudo aluderi sakam nampuye kaum hatel masih kandung negara di tanah siung harus terkait dengan di ekon kampung namre madu wari ya mani soalnya aduh hari ini tanggal kue jauh ya tentang di yang kambia udah ini tandiri saya ekuan hamen pancu mahisnya 1970 ada jadi dia bakal lah pada mak darwak misu ini kanal ini supaya sipoyo ini lainnya ni macam lain ulok lagi ngani matanda alam manda benar betul saja hal penjum dia angam sihau ni atau tidak rel di stesen kampung dia lega layang lamang lamang ada lega pura kena Tripura ni kampung dia jauh cian mana jadi mampu matanda naik dah lo hari hari pada lainnya yang lainnya nama magi asin bersakam karena apa hari mana lega mahu lain di na ini kabuk bukan apa mahu kabuk happy juga rumba hal itu kami panjung mahu kita dapat lagi mahu kita mani ini masih payah juga Changjal mikrofon nak chal ini masih payah juga betul sih macam mahu pilih mani masih ayah aku bawa satu tu. Karena kami malu pilih ni, macam tu lah ayah yang pilih ayah ni nanti ilmu ni ayah mulia ayah lagi lebih itu ayah lagi dia. Malu macam malu bayi cari. Macam tu tidak bahagian maya aku mereka mesti mereka. Setiap sahabat orang muslim tu dah pilih mereka ini kau jaya itu. Sapu itu kau bukti. Asal ayah dalam maya tu, malu sejauh na. Jadi hari itu di sini ada sungai ada na alam tapi yang ini lain nama tu ayam bersin dua puluh mandi. Itu ini lambat tu dah nanti satam yang ada jauh ni itu boleh air. Mati mana lawi madu di sini kapan matu main. Air lain tu dah bisnes besar lah. Mata betul pasal ni sangi bersambung mata betul ini. Madu ini dia lah airnya aku ini lain bahan manggi kita. Dan memang kita mata kami
ꯑꯩꯒꯤꯗꯁꯨ ꯌꯥꯝ ꯀꯨꯏꯅ ꯆꯦꯜꯂꯝꯃꯤ ꯃꯃꯩꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯛꯄ ꯂꯥꯏꯅꯤꯡꯒꯤ ꯑꯁꯦꯡꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯏꯅꯥꯎꯄꯤꯔꯣꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯄꯅꯤ ꯃꯁꯤ ꯑꯌꯥꯝꯕ ꯁꯦꯝꯖꯈꯤꯕꯅꯤ ꯑꯗꯨꯅ ꯑꯔꯦꯞꯄꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯣꯖꯥꯒꯤ ꯏꯟꯖꯔꯛꯄꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗꯤ ꯀꯨꯌꯦꯠ ꯌꯥꯎꯗꯕꯁꯤ ꯀꯨꯌꯦꯠ ꯌꯥꯎꯕꯁꯦ ꯀꯝꯗꯧꯅ ꯍꯥꯞꯆꯤꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯞꯆꯤꯜꯂꯛꯄꯒꯤ ꯃꯔꯝ ꯈꯪꯕ ꯀꯅꯥꯒꯨꯝꯕ ꯂꯩꯔꯒꯗꯤ ꯃꯗꯨ ꯇꯝꯕꯤꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯂꯧꯏ ꯑꯩꯃꯛꯇꯤ ꯍꯥꯞꯆꯤꯜꯂꯛꯄꯁꯤꯗꯤ ꯎꯖꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯀꯣꯟꯅ ꯀꯥꯏꯗꯪꯗ ꯊꯦꯡꯅꯖꯔꯕꯁꯨ ꯑꯍꯟꯅ ꯇꯥꯛꯄꯤꯔꯝꯕ ꯂꯥꯏꯅꯤꯡ ꯍꯥꯏꯕꯤꯔꯝꯕꯗ ꯑꯩꯒꯤ ꯁꯛꯇꯝ ꯊꯝꯒꯅꯨ ꯑꯩꯒꯤ ꯁꯛꯇꯝ ꯂꯥꯛꯀꯅꯨ ꯑꯩꯗꯤ ꯐꯪꯕꯥꯜꯗ ꯂꯩꯔꯕꯅꯤ ꯐꯪꯕꯥꯜꯗ ꯑꯣꯏꯅ ꯂꯥꯛꯎ ꯑꯁꯤꯕ ꯂꯥꯏꯒꯤ ꯁꯛꯇꯝꯗꯣ ꯑꯗꯨꯗꯤ ꯑꯣꯏꯒꯗꯧꯕꯅꯤ ꯇꯦꯡꯕꯥꯡꯒꯤ ꯀꯩꯊꯣꯛ ꯇꯤꯟꯕꯅꯤ ꯑꯩ ꯂꯥꯏ ꯅꯠꯇꯦ ꯑꯩꯁꯨ ꯃꯤ ꯍꯥꯏꯗꯅ ꯂꯥꯏꯅꯤꯡ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯤꯇꯩ ꯃꯤꯀꯞ ꯊꯣꯛꯍꯜꯂꯤꯕ ꯃꯤꯇꯩ ꯅꯧꯅ ꯌꯥꯀꯥꯏꯍꯜꯂꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯌꯥꯝꯅ ꯆꯤꯟꯕ ꯒꯧꯌꯥꯒꯤ ꯉꯝꯕ ꯃꯇꯝꯗ ꯌꯥꯝ ꯑꯋꯥꯕ ꯁꯥ ꯃꯔꯛꯇꯨꯗ ꯂꯥꯏꯅꯤꯡꯕꯨ ꯍꯥꯠꯂꯁꯨ ꯍꯥꯏꯗꯅ ꯒꯨꯟꯗꯥ ꯀꯥꯀꯨ ꯃꯌꯥꯝ ꯑꯃ ꯅꯦꯛꯇꯅ ꯃꯇꯝꯗꯤ ꯒꯧꯌꯥ ꯆꯠꯄ ꯀꯥꯡꯕꯨ ꯃꯌꯥꯝ ꯃꯥꯕꯨ ꯍꯥꯠꯅꯕ ꯑꯀꯟꯕ ꯂꯥꯟꯗꯦꯡ ꯑꯃ ꯆꯪꯁꯤꯜꯂꯛꯄꯗ ꯃꯇꯝ ꯑꯗꯨꯗ ꯇꯔꯪ ꯀꯧꯕ ꯗꯥꯛꯇꯔꯁꯤ ꯃꯀꯣꯛ ꯑꯣꯏ ꯂꯥꯏꯅꯤꯡꯅ ꯃꯤꯐꯝ ꯇꯧꯔꯤꯗꯤ ꯂꯣꯟꯅ ꯇꯨꯝꯅ ꯂꯩꯔꯤꯉꯩꯗ ꯍꯥꯠꯂꯁꯨ ꯂꯨꯄꯥ 500 ꯄꯤꯔꯒ ꯅꯦꯛꯄꯅꯤ ꯃꯇꯝ ꯑꯗꯨꯒꯤ ꯒꯧꯌꯥꯗ ꯆꯠꯄ ꯒꯧꯌꯥ ꯂꯥꯏꯅꯤꯡ ꯆꯠꯄ ꯑꯍꯟꯁꯤꯡ ꯃꯃꯩꯊꯪꯗ ꯃꯥꯅ ꯊꯦꯡꯉꯒ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯂꯥꯏꯅꯤꯡꯅ ꯁꯨꯃꯥꯏꯅ ꯃꯤꯐꯝ ꯇꯧꯔꯤꯉꯩꯗ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥꯀꯨ ꯃꯌꯥꯝꯅ ꯀꯣꯏꯁꯜꯂꯛꯑꯦ ꯁꯣꯏꯗꯅ ꯌꯩꯔꯅꯤ ꯐꯨꯔꯅꯤ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯔꯅꯤ ꯍꯥꯏꯗꯅ ꯈꯟꯅꯕ ꯂꯦꯞꯅꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯌꯦꯠꯊꯪꯕ ꯄꯥꯡꯒꯜ ꯑꯣꯏꯔꯤꯕ ꯁꯤꯄꯣꯏ ꯑꯣꯏꯔꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯍꯪꯂꯦꯟ ꯄꯟꯊꯨꯡ ꯑꯣꯏꯕ ꯑꯍꯟꯁꯦ ꯆꯍꯤ 100 ꯄꯨꯟꯁꯤꯕꯅꯤ ꯃꯍꯥꯛꯅ ꯂꯣꯟꯅ ꯈꯨꯟꯅ ꯂꯥꯛꯑꯒ ꯃꯇꯝꯗꯨꯗ ꯇꯥꯀꯥ ꯀꯥꯞꯄꯨꯔꯦꯟꯗꯤ ꯏꯃꯥ ꯏꯁꯣꯔꯅ ꯆꯦꯜꯂꯤ ꯍꯥꯏꯗꯤ ꯃꯇꯝ ꯑꯗꯨ ꯅꯣꯡꯒꯤ ꯊꯥꯎꯁꯤꯗ ꯃꯥꯅ ꯃꯗꯨ ꯑꯀꯤꯕ ꯂꯩꯇꯅ ꯂꯥꯏꯅꯤꯡꯒꯤ ꯃꯊꯛꯇ ꯇꯧꯔꯤꯕ ꯂꯥꯜꯂꯣꯡꯁꯦ ꯂꯥꯏꯅꯤꯡ ꯃꯥꯡꯈ꯭ꯔꯕꯗꯤ ꯑꯩ ꯍꯤꯡꯉꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯗꯨꯒ ꯇꯥꯀꯥ ꯀꯥꯞꯄꯨꯔꯦꯟꯗꯣ ꯏꯃꯥ ꯏꯁꯣꯔꯗꯨ ꯏꯔꯣꯏꯕ ꯂꯥꯟꯊꯣꯛꯑꯒ ꯂꯥꯏꯅꯤꯡꯗ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯒ ꯂꯥꯏꯅꯤꯡ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯑꯣꯖꯥꯕꯨ ꯍꯥꯟꯅꯅꯕ ꯇꯦꯛꯁꯤꯟꯈꯔꯦ ꯑꯣꯖꯥꯕꯨ ꯐꯨꯕꯒꯤ ꯌꯩꯕꯒꯤ ꯑꯣꯖꯥ ꯇꯨꯃꯤꯟꯅ ꯄꯨꯁꯦꯡꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯑꯩ ꯃꯄꯥꯟꯗꯒꯤ ꯑꯩ ꯂꯥꯟꯊꯨꯝ ꯁꯤꯟꯖꯔꯛꯀꯦꯅ ꯃꯥꯅ ꯑꯃ ꯍꯟꯗꯣꯛꯈ꯭ꯔꯒ ꯃꯥꯒꯤ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯑꯕ ꯃꯇꯨꯡꯗ ꯇꯥꯀꯨ ꯃꯔꯛꯇ ꯃꯥꯁꯨ ꯆꯪꯁꯤꯜꯂꯒ ꯃꯥꯅ ꯃꯗꯨꯒꯤ ꯋꯥꯌꯦꯜ ꯑꯩꯈꯣꯏ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯇꯝ ꯑꯗꯨꯗ ꯃꯥꯗꯤ ꯁꯤꯄꯣꯏ ꯑꯣꯏꯕꯅꯤꯅ ꯇꯥꯀꯨ ꯃꯀꯣꯛꯇꯨꯒ ꯃꯥꯒ ꯍꯦꯛ ꯁꯦꯝꯃꯤꯟꯅꯗꯅ ꯃꯁꯤ ꯁꯣꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯋꯥꯕꯗ ꯇꯥꯒꯅꯤ ꯁꯣꯛꯄ ꯌꯥꯔꯣꯏꯅ ꯇꯥꯀꯨ ꯃꯁꯦꯟ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯅꯨꯡꯒꯤ ꯂꯧ ꯑꯃꯗ ꯂꯥꯏꯅꯤꯡ ꯁꯣꯛꯄ ꯉꯝꯈꯤꯗꯦ ꯂꯥꯏꯅꯤꯡꯒꯤ ꯋꯥꯔꯤ ꯋꯥꯡꯕ ꯃꯄꯥꯟꯗꯒꯤ ꯇꯥꯕꯗ ꯑꯗꯨꯒ ꯇꯥꯀꯨꯗꯨꯁꯨ ꯑꯄꯣꯛꯄ ꯆꯪꯉꯦꯒꯤ ꯍꯥꯏꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯍꯜꯗꯨꯅ ꯂꯤꯕꯤꯔꯝꯕꯅꯤ ꯃꯍꯥꯛ ꯃꯁꯥꯅ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯔꯤꯕ ꯑꯍꯜꯗꯨꯅ ꯁꯤꯟꯅꯔꯤꯕ ꯐꯣꯇꯣ ꯁꯛꯇꯝ ꯑꯗꯣ ꯑꯩꯅ 1978ꯗꯒꯤ ꯊꯦꯡꯅꯖꯔꯨꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯥꯏꯗꯪꯗ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯑꯩ ꯐꯤꯀꯥꯎꯗ ꯊꯥꯗꯣꯛꯄ ꯂꯩꯇꯦ ꯃꯁꯤꯗ ꯀꯣꯄꯤꯁꯦ ꯃꯊꯪꯗ ꯁꯤꯟꯗꯣꯛꯑꯒ ꯑꯗꯨꯝ ꯄꯥꯏꯖꯩ ꯑꯩꯒꯤ ꯃꯤꯗꯁꯨ ꯑꯗꯨꯝ ꯊꯦꯠꯂꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎ ꯂꯩꯕ ꯃꯌꯥꯝꯗꯁꯨ ꯑꯃꯃꯝ ꯍꯥꯞꯄ ꯑꯣꯏꯅ ꯍꯥꯞꯀꯅꯤ ꯃꯗꯣ ꯑꯐꯕꯅꯤ ꯇꯤꯃꯨ ꯂꯥꯏ ꯑꯃꯗꯕꯅꯤ ꯃꯤ ꯐꯠꯇꯕ ꯊꯦꯡꯅꯗꯕꯅꯤ ꯊꯦꯡꯅꯔꯁꯨ ꯅꯪꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯀꯥꯏ ꯑꯩ ꯋꯥꯈꯜ ꯑꯃꯅꯤꯒꯨꯝꯕꯁꯤꯅ ꯂꯥꯏꯅꯤꯡꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯑꯩ ꯀꯣꯟꯖꯔꯤ ꯌꯦꯛꯅ ꯈꯨꯗꯤꯡꯃꯛꯀꯤ ꯃꯌꯥꯏ ꯆꯪꯒꯅꯤ ꯍꯥꯏꯕ ꯈꯟꯖꯔꯒ ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯛꯄ ꯂꯩꯇꯅ ꯑꯗꯨꯝ ꯀꯣꯟꯖꯔꯤ ꯑꯃꯗꯤ ꯑꯩ ꯄꯣꯀꯦꯠꯇ ꯍꯥꯞꯄꯒ ꯑꯩꯅ ꯊꯝꯖꯩ ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝꯖꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯤꯟꯕꯤꯔꯤꯕ ꯃꯤꯇꯩ ꯃꯔꯨꯞꯀꯤ ꯊꯧꯕꯨꯔꯣꯏꯁꯤꯡ ꯑꯃꯗꯤ ꯍꯧꯖꯤꯛ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯁꯤ ꯀꯃꯤꯇꯤꯒꯤ ꯑꯁꯤꯗ ꯑꯩꯅ ꯊꯥꯒꯠꯆꯩ ꯋꯥ ꯁꯥꯡ ꯉꯥꯡꯖꯔꯣꯏ ꯑꯩꯒꯤ ꯊꯝꯖꯒꯗꯕ ꯋꯥꯍꯩꯗꯤ ꯀꯨꯌꯦꯠ ꯌꯥꯎꯕꯁꯦ ꯑꯩ ꯊꯦꯡꯅꯖꯔꯛꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯊꯦꯡꯅꯖꯔꯛꯏ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯀꯨꯌꯦꯠ ꯍꯥꯞꯄꯁꯤꯅꯗꯤ ꯑꯩ ꯀꯔꯝꯕ ꯃꯇꯝꯗꯒꯤꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯀꯅꯥꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯑꯩꯅ ꯑꯁꯥ ꯁꯥꯟꯇꯗꯁꯨ ꯊꯦꯡꯅꯖꯔꯛꯇꯦ ꯂꯣꯏꯅꯅ ꯎꯖꯔꯛꯇꯦ ꯑꯩ ꯑꯁꯥ ꯁꯥꯟꯇꯗꯁꯨ ꯍꯧꯖꯤꯛꯀꯤ ꯀꯨꯌꯦꯠ ꯌꯥꯎꯕꯁꯤ ꯎꯖꯔꯤ ꯑꯁꯨꯃꯥꯏꯅ ꯄꯥꯏꯅꯔꯤꯕ ꯑꯍꯟꯗꯒꯤ ꯑꯩꯅ ꯂꯧꯖꯔꯛꯄꯁꯦ ꯃꯁꯤꯁꯨ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤ ꯃꯁꯤꯒꯤ ꯑꯔꯦꯞꯄ ꯁꯛꯇꯝ ꯑꯃ ꯊꯤꯟꯕꯗ ꯑꯩꯒꯤ ꯋꯥꯍꯩꯁꯦ ꯀꯔꯝ ꯍꯦꯟꯖꯤꯟꯕ ꯌꯥꯎꯕꯁꯨ ꯀꯛꯊꯠꯅꯤ ꯃꯗꯣ ꯑꯩ ꯃꯤꯑꯣꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯑꯃ ꯍꯦꯟꯅ ꯂꯧꯕꯤꯔꯒꯗꯤ ꯑꯔꯦꯞꯄꯗꯨ ꯊꯝꯕꯤꯌꯨ ꯑꯃꯗꯤ ꯉꯥꯛꯄꯤꯌꯨ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯂꯥꯏꯅꯤꯡꯁꯤꯡ ꯃꯍꯥꯄꯨꯔꯨꯁꯤꯡ ꯑꯁꯨꯝꯕ ꯂꯥꯏꯄꯣꯛ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯛꯇꯝꯁꯦ ꯑꯅꯤ ꯁꯨꯍꯟꯕ ꯍꯥꯏꯕꯁꯦ
ꯑꯩꯈꯣꯏ ꯇꯨꯡꯗ ꯂꯥꯛꯄ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯑꯃꯟꯕ ꯑꯃꯗꯒꯤ ꯂꯝꯖꯦꯟꯕ ꯃꯥꯟꯅꯔꯦ ꯑꯃꯈꯛꯇꯪ ꯑꯣꯏꯕ ꯂꯝꯕꯤ ꯑꯩꯈꯣꯏ ꯊꯥꯅꯅꯕꯒꯤ ꯂꯝꯕꯤ ꯑꯁꯦ ꯌꯥꯝꯅ ꯁꯤꯟꯕꯤꯕꯁꯤꯡꯅ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩ ꯃꯇꯥꯡꯁꯦ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ. Agachari Oza Tarubabu Matang Sidi Mamangsa Yunam Novomitebo When Tamjariba Kanaramasigi Matanga Warota Taminaba Tengana Uchimba. Iti lara kami mayon kangana sumaga kunno sundari haiba iti kwai kugi kuya na thadan le naba dugumaba laibam thambal kom sanagi thambal sa mapam mapam sida ngasi laingi sakam di matanga kadang yang besar ya jawab pangga ayat pabini sigi korun sigi kayak tangan lelaki diba dari selingkuh diba kuno kuno menjadi wina diba kuno kusuk menjadi dan ini semua tema kui kure aku masak tapi yang ba adu naba mangani orang sabi dah Kaiban untuk yang dina malam lagi kampung murki gadar baru itu hingga hambian ba halimau undai ibu ikut menentukan saja. Emang aku ibu aku kena ikut aku thogan dia gani hai bagi hajar betul jaga ibu hai dan untuk saja. Anu kita dari sini dipangga doang lagi tanah ganti ini baru tahu benar nama pejabat wapun kandikre. Bapun parani masih maka mutani lagi terbagi. Dengan setan yang dia bisi, maka tulisan inspektor punya terus kuliah betul benar dia. Kalau pun mau untuk bertanam dengan lagi bersuki. Jadi, aduh, mana sing lain lagi apa pun mau kita sama naik pun mau Nitei itu belajar amagi, sekarang si semuanya tahu ya si kami benih melakukan 1980 dah, nitei negara Bharati presiden dia yang berada Asiatic Cultural Meet, pantoki nitei ni pantok pergi orang aduda, soalnya anak pun boleh ki, macam tu yang sana tahu na. General Secretary yang kubi bani, yang kesana kawana, orang sangi ahli kita, lain ini sektor mana terpilih yo, hai kena siapa kiba, ahli bagi lusin mana harap apapun kilometer iba, iman dari jai, ikut udah kau jadi tu, dua orang siapa orang baru itu dokumen hai kena, dua orang pioneer, lalu Bila ibadah iba bersama naik sila lain ini sekarang si apa pengerti dalam pada hari iba udara guna hari iba si umba lain ini mana sina mahaki polis inspektor kuingin macam dah sejak dalam ba foto untuk dia kena nasi di lain ini sing sekarang hari itu ikoi Lem dapat amaru bawani dah ulap lemin dari si ayi kamu itu menjadi ini so apa mana hai dan hai dah dulu je. Asyik menjadi ni ada dapat polisi karena kali lagi kan tahu kena polisi menjadi itu no hai di ibang yang kembali ikoi. Kuna makasi awal yang mamanda
ꯑꯣꯏꯗꯕ ꯍꯥꯏꯕꯁꯤ ꯆꯟꯅꯐꯝ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯍꯥꯏꯖꯒꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯛꯇꯝ ꯌꯥꯔꯝꯗꯕ ꯂꯩꯔꯤꯕ ꯏꯕꯨꯡꯉꯣ ꯃꯆꯥ ꯃꯅꯥꯏꯁꯤꯡꯅ ꯂꯩꯔꯤꯕ ꯏꯕꯨꯡꯉꯣꯒꯤ ꯁꯛꯇꯝ ꯀꯔꯤꯒꯤ ꯄꯥꯝꯃꯛꯏꯕꯅꯣ? ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯇꯩꯒꯤ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯑꯁꯤ ꯃꯁꯛ ꯇꯥꯛꯅꯤꯡꯉꯤ, ꯃꯌꯥꯝꯅ ꯍꯪꯉꯤ ꯃꯍꯥꯛꯁꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯝꯕꯅꯣ, ꯃꯥꯒꯤ ꯁꯛꯇꯝ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯍꯪꯉꯛꯄꯗꯨꯅ ꯃꯆꯥ ꯃꯅꯥꯏ ꯑꯩꯈꯣꯏꯅꯁꯨ ꯃꯍꯥꯛꯀꯤ ꯁꯛꯇꯝꯁꯦ ꯃꯊꯧ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯏꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯅꯩ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯗꯤ ꯏꯁꯣꯔꯒꯤ ꯇꯦꯡꯕꯥꯡ ꯂꯧꯍꯧꯒꯤ ꯑꯗꯨꯒꯨꯝꯂꯕ ꯈꯣꯜꯂꯥꯎꯅꯤ ꯍꯥꯏꯗꯅ ꯊꯥꯖꯕ ꯂꯩꯕꯅꯤꯅ ꯉꯁꯤꯗꯤ ꯂꯥꯏꯅꯤꯡꯒꯤ ꯁꯛꯇꯝ ꯑꯁꯦ ꯃꯊꯧ ꯇꯥꯔꯛꯂꯦ꯫ 1990ꯗ ꯁꯣꯚꯦꯅꯔꯗ ꯌꯥꯝꯅ ꯄꯤꯛꯄ ꯄꯥꯁꯄꯣꯔꯠ ꯁꯥꯏꯖ ꯑꯃꯈꯛ ꯍꯥꯞꯈꯤꯕꯅꯤ꯫ ꯁꯣꯚꯦꯅꯔꯗꯨ ꯑꯩꯉꯣꯟꯗ ꯂꯩꯖꯗꯕꯅꯤꯅ ꯑꯩ ꯉꯁꯤ ꯄꯥꯏꯇꯥꯔꯗ ꯄꯨꯊꯣꯛꯄ ꯉꯝꯖꯗ꯭ꯔꯦ꯫ ꯑꯩꯒꯤ ꯍꯧꯖꯤꯛ ꯏꯌꯥꯝꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯃꯔꯨꯞ ꯁꯪꯂꯦꯟꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯕ ꯏꯌꯥꯝꯕ ꯉꯝꯊꯪ ꯀꯣꯔꯦꯟ ꯁꯦꯐꯣꯔꯗ ꯍꯥꯏꯔꯤꯕ ꯁꯣꯚꯦꯅꯔꯗꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯃꯗꯨ ꯄꯨꯕꯤꯔꯛꯎ ꯍꯥꯏꯗꯅ ꯑꯩ ꯑꯣꯖꯥ ꯇꯔꯨꯗꯗꯤ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯉꯁꯤ ꯄꯨꯕꯤꯔꯛꯄ꯭ꯔꯥ ꯄꯨꯕꯤꯔꯛꯇꯕ꯭ꯔꯥ ꯑꯗꯨꯗꯤ ꯏꯌꯥꯝꯕꯅ ꯇꯥꯛꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕ ꯁꯅꯥꯖꯥꯎꯕꯅ ꯇꯧꯔꯝꯕ ꯊꯧꯔꯝ ꯑꯗꯨꯗꯒꯤ ꯂꯥꯏꯅꯤꯡꯒꯤ ꯁꯛꯇꯝꯁꯦ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯑꯦꯁꯤꯌꯥꯇꯤꯛ ꯀꯟꯐꯔꯦꯟꯁꯀꯤ ꯁꯣꯚꯦꯅꯔꯗꯨꯗ 1980ꯒꯤ꯫ ꯑꯗꯨꯅ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯕꯅꯤꯅ ꯁꯛꯇꯝꯗꯨ ꯍꯧꯖꯤꯛ ꯍꯧꯅ ꯁꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯖꯃꯤ ꯀꯣꯌꯦꯠ ꯌꯦꯠꯄ ꯑꯁꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯌꯥꯅꯤꯡꯗꯕꯒꯤ ꯈꯕꯔꯗ ꯀꯩꯗ ꯐꯣꯡꯗꯣꯛꯅꯈꯤꯗꯅ ꯖꯤꯔꯤꯗ ꯁꯛꯇꯝ ꯑꯃ ꯁꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯗꯅ ꯇꯥꯗꯅ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯃꯤꯇꯩꯂꯣꯟꯗ ꯁꯤꯟꯗꯨꯅ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃꯅ ꯋꯥꯔꯦꯞ ꯂꯧꯔꯒ ꯂꯥꯏꯅꯤꯡꯒꯤ ꯁꯛꯇꯝ ꯀꯝꯗꯧꯕꯅꯣ, ꯑꯗꯨꯒ ꯂꯥꯏꯅꯤꯡꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯀꯣꯌꯦꯠ ꯍꯥꯞꯄꯒꯅ ꯀꯔꯤ, ꯍꯥꯞꯇ꯭ꯔꯒꯅ ꯀꯔꯤ ꯍꯥꯏꯕꯒꯤ ꯃꯃꯨꯠ ꯇꯥꯅ ꯈꯟꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯔꯛꯄ ꯃꯤꯇꯩ ꯃꯔꯨꯞꯀꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯩ ꯂꯃꯟ ꯇꯝꯁꯤꯟꯖꯔꯕꯅꯤ꯫ ꯑꯩꯒꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯥꯏꯅꯤꯡꯒꯤ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ ꯐꯝꯕꯥꯜ ꯅꯤꯡꯊꯩ ꯐꯪꯖꯔꯒ ꯂꯥꯏꯅꯤꯡ ꯃꯄꯥꯎꯕꯨ ꯃꯥꯂꯦꯝꯁꯤꯡꯅ ꯁꯟꯗꯣꯛꯄꯗ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯦꯠꯅ ꯊꯥꯒꯣꯟꯖꯔꯒ ꯆꯠꯆꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯁꯤꯡꯒꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ, ꯃꯗꯨ ꯄꯨꯝꯅꯃꯛꯄꯨ ꯁꯤꯡꯅꯕ ꯃꯣꯏꯒꯤ ꯁꯔꯨꯛꯅꯤ꯫ ꯑꯩꯍꯥꯛꯀꯤꯗꯤ ꯂꯥꯏꯅꯤꯡꯒꯤ ꯑꯁꯤꯕ ꯁꯛꯇꯝ ꯑꯃ ꯊꯝꯃꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯍꯤ ꯑꯃꯒꯤ ꯍꯩꯀꯠ ꯇꯝꯃꯛꯄ ꯃꯇꯝꯗ ꯄꯨꯂꯞ ꯇꯝꯃꯤꯟꯅꯕꯁꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯅ ꯀꯣꯌꯦꯠ ꯌꯦꯠꯄ ꯑꯁꯦ ꯃꯁꯤꯅ ꯐꯩ, ꯌꯦꯠꯇꯕꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯒꯦ꯫ ꯑꯩꯍꯥꯛꯀꯤꯗꯤ ꯂꯥꯏꯅꯤꯡꯒꯤ ꯁꯛꯇꯝ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯂꯥꯏꯅꯤꯡ ꯃꯄꯣꯛ ꯊꯧꯔꯝꯗ ꯁꯛꯇꯝꯗ ꯂꯩ ꯀꯠꯄꯒꯤ ꯃꯍꯨꯠꯇ ꯐꯝꯕꯥꯜꯗ ꯂꯩ ꯀꯠꯄꯅ ꯍꯦꯟꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯇꯝꯗ ꯂꯩ ꯀꯠꯄ ꯆꯠꯅꯔꯛꯑꯦ꯫ ꯃꯐꯝ ꯑꯁꯤꯗꯁꯨ ꯂꯥꯏꯅꯤꯡꯒꯤ ꯁꯛꯇꯝ ꯑꯃ ꯈꯤꯜꯂꯒ ꯂꯥꯏꯅꯤꯡ ꯃꯁꯛ ꯇꯥꯛꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯕ ꯌꯥꯔꯛꯇꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯃꯥꯂꯦꯝꯗꯒꯤ ꯃꯤꯇꯩ ꯀꯟꯅꯅꯕ ꯃꯇꯣꯝꯇ ꯉꯥꯏꯔꯕ ꯃꯤꯁꯛ ꯑꯁꯦ ꯉꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯃꯠꯇ ꯌꯦꯠꯅꯍꯟꯅꯤꯡꯖꯗꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯉꯥꯏ ꯑꯩꯉꯣꯟꯗꯁꯨ ꯂꯩꯖꯩ꯫ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯨꯛꯅꯤꯡ ꯄꯨꯛꯆꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯏꯅꯤꯡꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯊꯝꯃꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯩ꯫ ꯋꯥꯔꯤ ꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪ ꯑꯁꯤꯗꯤ ꯀꯥꯡꯕꯨꯖꯝ ꯁꯔꯠꯆꯟꯗ꯭ꯔ ꯑꯄꯣꯛꯄꯒꯤ ꯌꯥꯝꯅ ꯊꯧ ꯁꯨꯖꯔꯤꯕ ꯑꯍꯜ ꯏꯕꯨꯡ ꯑꯁꯤꯅ ꯃꯊꯪꯒꯤ ꯈꯟꯅꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯜ ꯊꯝꯕꯤꯒꯅꯤ, ꯅꯤꯡꯁꯤꯡꯕꯤꯔꯁꯤ꯫
잘했습니다. Kadang-kadang amati tangan dia yang sendiri pak tangan lo singku korna kalau jadi ngasih di kanram si posisi mata enggak secara pak nengalam toko atau membawa mana hai nak pakai ada menjadi ai mangga Pagkatapos ko na langinis hanggang di matangga pagkita ko sa hanggang di matangga sana pagkubikan hanggang di wawang luso kambikan ay magiging matawag na pagkita ko sa hanggang masila kung mahal di matangga pagkatapos mapamdaay ng hanggang pagkatapos hanggang sa So, lisung capun untuk makan kita. Takkan mazana. Nahuya ni wakil komit ko balik. Maka kita usaki aroi ba. Manende ba aroi ba. Kamu sendiri macam ini. Dari gomba dokumen sesang koron cuma kayu mangga pinggir kaya besi mayasnya ikan. Aduh, hendak ikut na di sini terkata pomba. Nahuya ni wakil komit ko balik kita. Aku ini, lain ni azmin ko yang jauh sakar mama naksal. Amat di mana kita? Aku ini, so pomba tu yang baru nak jadi lain si. Saya itu sudah begini, hai betul lagi ni. Aduh dah saya sangat terdekat di sana. Aduh makar sudah. Masih ada apa ni? Nahuya ni wakil komit ko ba pergi. Takkan mau jadi begini mana sida. Kali itu makara. Sedan saja ba. Fotonya kalau ni lagi ba. Hai macam saya masih nengen ni hai na. Ahan kau na. Kau tadi. Bang kerja. So kumpulan itu na, so mereka masih asyik memakan di kue jauh saja masih, misalnya lewat ujian, sampai tak kena membaca, amati, misalnya mau kita halaman sing, kue jual botol pun jadi benar cuma, bayang itu ngindapnya, kumana pemurka sekiranya. Marasnya, kali itu makara, siapa nak pergi, asyik membawa kue jauh saja masih, laki punya hebat si, soalnya semua ni masih dua juta atau punya apa ni. Isyati dan dance lo yang mahu tak, song macam macam tak, 1991 dah, kasar selesai. Maka tu dah kasar dah, kue jauh saja, dan ini kue jauh saja udah. Asal pengen ni, kau nanti tahu ni, macam kita ini, IT sudah jadi udah, IT sudah jadi udah, IT bola, power kan, nawian ni, kau yang asli yang sekarang mama, artisnya saya foto kamera di tahuin. Malunya, apa artis ni siapa? Apa ni? Kue yang sekarang masih apa ni? Memang dah usaha itu. Aku nampak artisnya siapa? Kue yang sekarang tu, mata orang nama, tak kira orang berada bunga berada di jauh itu. Masih tak ni. Mungkin baruki dari mana tak kira orang nama. Usaha itu boleh bersihkan. Aku nampak kue jauh sekarang sen sama milik tangguh ama tangguh mana.
Mati berde nauya musan dari mereka. Nauya musan apa hari mereka. Ayo semua kerana jenis yang pernah hormat. Ayo namanya semua hadir wa hotel yang jadi pam di mana masna ina kerana jenis. Soalnya apa? Mudah berarti menunggu. Koi lain komda koi nauya ni wapun komisi masih yang pun yang dapat kami. Koi tak kena orang masa lupa tu. Kamu sana kira apa tidak tambah di bawah. Aduh, masih sekarang masih ni. 1994 ni sahaja, 94 ni apa itu juga. Pak kepoke. Aku ni lawan mau yang down dari ni masih sekarang dia kepoke. Aku yang dari ni masih sekarang dia kepoke. Apa yang merugi ahal teman Madu bahan yang tukar menunggu, mesti sekarang masih berkau. Cina nakal mata tanggihan. Tapi yang mana kami tadi itu kira-kira. Apa mau dimati lagi semua yang hendak lah, nasi bau lah. Apa mau mati tausi lah, nawi ini lah. Lainnya tanggihan berbuat hukuman dah apa? Masalah apa? Hari ini dari berbuat hukuman dah apa? Aku mana dokumen itu? Apa yang ngasih bau sendiri? Ayah sendiri ayah si ayah aku mau kau itu dah nanti. Apa ni? Donat atau dengowa halama. Aku mau kau pasal ukuran ni mana hari? Mana hari matungina? Lainnya sampai apa? Maya di orang, sedang di orang, ada dokumen di orang. Apa menurut nasi bawa? Officially masih di lainnya teman ni. Aku ibarat teman mereka ni am sinawa lagi. Matungi langgar atau orang domino 1994 का मसाला lupa aku mana maya lah mohon datang mereka lain cek level tersi buat hajama asam di aku ni desa ofisa desa kawi matu di makan ni nasi laiba lain di kue gamba sekarang masih di apa yang mengiwani. Apa yang kenyang dah sinapa apa kuah baru dah bersopa atau mak asmi kuah sinate alna aku nak amusna do lainnya terlepas rasi yang tu amusna ni konoi meamo menjadi bakal mahu baca sebelum lekai jadi sehingga menjadi pengantar apa bagi pakai dari mapai sih yang belum dengar kuat. Mapai ini apa? Boleh tahu sekarang masina nasi deh asyik melapa. Lihat jangan itu mengada. Lalu kerana al putra dengan tapi apa? Kemarin muslim dah semua bagi. Jadi apa? Nasi lain. Malam masina aku ni hak kepala abdi. Mak hormat kami harga mado makam sana. Laksa lewat jumlangi habis mai pakar tengene. Aina hadir bersih. Aina dengar bukan ni, aina rasul bukan ni, aina pembayar peminatnya hakim itu hakim. Amusana lain masalah apa? Kau musyawarah ni lah hari ni. Mesti lagi ni yang orang mana ni? Aina mahal. Orang lagi yang nama ni. Orang nama ni mesti pada tahu hai. Macam tu mak sawi. Mesti lagi alaman. Tak boleh mau ada sultan kau cah. Nasi
simba amre mahati lenga koi lain mo mandi simba kuna masna mangani do kose nani yani do di nani mangani do simba ka sunan ka hai wa hata ma thomon du ya hol ka ko je je no ba mangani hai hangoi no ga ko chako ke matang so hangoi no ga se hangona 하드더블이 하듯이 마크 오피니언이 말인데 딱히나 보다가 거기가 라이머 망리가 아니 남들 먹더라니까 야오 거치 통가 이관이 야오니 말한다 야 이래 통래 잠깐 무섭네 맛이 딱한 너무 많다 아고가 나오야 무시하나 라이너의 넘어 사고도 아기가 항원이 빨리고 세탁이 한다 마치 그리는 잘라 내가 미안다 항원이 너무들이 항원이 하느니 하더라 미안이 배폰다 아무리 라인이 아주 나폴로밤 자비로가 나로 그냥 건들가 거기 클래스로 시작하니 mak ekonomi yang bagus ni, mak lagi dapat noai. Mak kelas dari ni lah, sama kakek na tinggal dulu. Malam masnya, midai mana ba, apa pun mana ni, midai lakukan mina ni. Hai masih mak kolam ni. Ini apa ni tahu ni, aduh ini nak punjara ni. Rasa wajar mana, aduh mak. Pakun tinggal na tahu khare masih dapat bunga ini. Malam masalah arwah berlai sangat derek. Hujung hujung mayang tinggal di satu masjid. Lainnya cerebral tersebut sakam ni kue jauh masjid. Aku mungkin aku masih masih mau lainnya itu mana? Wahai kasih buat siapa? Buat meandro, aku mau buat apa? Masih buat sendiri. Kalau kita sendiri bertahan dari cara ini, madungi bapak dia koi, udah bangga, punya lebih ni. Asalnya, arwah juga. Dan ini masa orang sendiri cari ba, koi kalau lain ini satu mesin. London masih dah, kini kan mahal pakai pun insiden. Kalau mak soalnya kini hari ini sahaja, ini kunci luar bawah, ini kurang jauh lah. Soalnya macam Jadi, mana pun beberapa orang luar pun jangan tapi begini. Macam sini, ikai benar apa? Doktor Hamzah Razi, itu loki macam ini. Orang sambil apa? Mungkin. लिख लो Sida libro kemudian aku dulu Ruela yang saya tadi di kemudian kita mereka mengambil alih roh dari manusia kita sebagai kita sebagai orang manusia. Ayat besi macam kita ayat hari ini bisa yang benar. Amman ni ay kundala kate ay di wala ko dile yan di ay ko ko di dai mahar di hal ko ay party di bulka wala ko di barata yauna thawa yauna yauna ni hay na ko ay to ko ni ni mai sambong na wala ni ta hilang ba ay di ko yauna ba ko an di lai ki ni
Wala ko pudi pa yang na wa ko sa ba người đi sa ba ai cái số pa da ta ko tha ai ko ti la ni si kra hum ji wa ba la ni ko tu ya sa ko pa si ta ko ti ni ka na ko si ni mi tam ni ha la ni ko ja ko kun ni ko ko ham su sa ni bom ja ma hong gi na ta na Nama sekolah dah, kami bawa kita mungkin di Thailand baru pergi, pergi meeting lepas pergi numpak kimchi pergi, bayi lena bawa pergi itu menurut yang masuk kaya kerja berarti jadi menurut yang kerja berarti si kerja ni bawa pergi apa pergi matang je, berarti lagi. Kemudian hari ni pagi si bayi ini फोटो ने हाय ने ताबरा क्योंकि पागल सीना होना में मारा आधा सामना ललित लेना फोटो में निजा मार पुत्रों बनी कार्य तारी क्योंकि जिती कोई जाओ करसे तो कोई जाओ से मार ऐसे बस सकता में है ना कोई जाओ सी आर्टिस्ट सफा हो जाए तो सो मान ये कोई नहीं है तो वही ना हज़ार में मुझे लेकिन जी लाइफ को कोई बात नहीं वो Tanbiyamba ahumba mahapurus haitare adu atama ani surudeba mioi amani adana atai atopa purusi jati sinisu masana jami ma koi singse ya bada ai koi saja di koi jati di koi sia ye pe kale adu koi tu nuhomo tanda बोर में आऊँ ना ले रहा अरे बोर हो तो बोर से बोर पार्टी बोरी कोई बाई में मपा में आऊँ अरे कर बता मिस्री हो तो वो बोर हो रहा है ताकि मैं कोई एमन ना सकता है मपा नहीं लापा कोई छोड़ पाते ही सारा बता सो मपा ना कभी चीज़ें कोई बिल्टे ही रहा कोई ऐसे बिल्टे ही होनी अरे कोई है वो पोसी कोई बिल्टे ही रहा वो धरने ना मसी मकोई का थोड़ी बनी कोई बिटे की बसर काफी बनी है लवदे ये और ना मसाई फोटो कोई याद कर दी लाइनिंग ना मान लाइनिंग बाबा लाइनिंग कोई पता कोई apa lagi di mai kowe jaga kowe budai dari kanjai atau mai kowe lai mai puya lai mai foto puya dei lai hai ta aru kapi lai atau mai pasang lai kami yo kowe kami lai kami kowe kami la budai yo kowe tu kowe nama आदमी ना वो यूज़ तो आदमी भी मजा नहीं ना कोई मणिपुरी का क्योंकि चलने वाले कहीं चलने वाला कोई तो हापरा नहीं की तो से आई मॉडल अरे हापरा तुम कोई ना तुम हर जगह वापस ये चाहे जो मया ना तो छोड़ा बेटे ही होगा कोई जाओ से मुझे हापरा भाई अच्छे मस्तिष्क होगा नहीं मुझे ताकत बात होगा तो जिन्हें बाकी सब में है तो ताकत बात होगा पूरा वो है जनी ना कोई जाओ तो सीधा करा यागा लूंदबा तो मुझे है ना ये लोग तो ना कोई मरता यो एक घरना कोई हाप तो थोड़ा कुछ और वो अपनी बेटे ही होगा पर वो है जनी कोई ये चला ये कोई है नहीं ना मतलब आदमी क्या साग होगी वो लोग फिर तो अगर कुछ कोई है ना हाप का नहीं बीमारी सकता उसे साग का आई मसी आई बात हम संबा सबका तुंगी मांगी तुंगी ये ना है क्या तो तुम हो का मांगी कोई है तो तुमला का जब आप ये नहर सीगी जनरेशन में यहाँ सी ये का है कोई हम उसके तुमले रखले अब हम घर का कोई याद हुआ साथ में की मोम जो घर ताजे की और हम अपने मानने वाली थोड़ा करते हैं लेकिन तो उधर पूछा तो वो घर दी आई और मपुंग फादर राई खाली और मिटेगी की वही बात तो या का लाइनर अब अनी शुरू जब आए खाने लाइनों को ये बात तो महल सीधी आई दी मिटेगी लेने को कोई ऐसे आप बगा हमारी सत्तर से आई साहजनी तो हम जैसे मसीह को हम समझेगा इशारे देने
사무실에 여사 맡은 CD 이제 몇기 안내 끼고이나 더 무슨 신들 소절이와 거기 요리 놀래기 가이 부르자라고 나시방 berku warul opam kan tambina ba isinjen Masih yai paraba Tuhan kong Niki kong sila sila Anong kaya Aina lain to Sarare Amade Malay Ben Sirego Kamay Mangga Kasanjaro Ilena Masih Atoy Katamunda Len Simbi Ba Silo Singgo Aina Kaya 아마존 사실이 가난이 여러 세대야 사회 생각이야 동 어디는 뭐라까 연계를 듣고는 없어 이까이 오늘도 세리 무슨 없는데 아이 양ጤ는 하세게 아이 사회 문제 감정이 들어가지 미워이 뭐마떡이 라인이 하이나 Alam sudah kami lihat, Krishna, Buddha, Jesus Christ, Muslimwa, atau ibadah lain pun hanya beliau kami mengenai sih, mari zaki lagi, kue kietoina, ayam ba ayat, masih, ada mana sih maga ngambil ba, orang Muslim itu yang masa kain-kain lebih uji-uji. Aduh, atau ibarat rumah lagi lain enak. Nasi soalnya ibarat lain ibarat penuh cici. Sekisah kisu surah mayawi. Bagaimana boleh kisu mati kue dan jauh. Aduh, disiplin kisu aduh kue tak kita kerana amat iya kibaran itu ay kemeje, ada ay iba lay pumiyay na lay tersingi, loy na kuit si yawi hay na ay punga leje, ada na ako ijo, hindi iki kuit hay si yeki si loy, boran mo na kuit hakor si magi loy ba niya loy ba, ang salay ba pidang mana? Adma, aku isu, anak polisu ini siapa jamani, ini tu di yang bersihai. Aduh, lain pun ina, itu yang harus jadi situ kan bilang juga, mioi, ama koi gimana? Itu isu, koi harus si atau ibu nenek ina, lalu cara apa yang mereka kena, kayak Ini kue mana apa semua? Kalau ibu dia lagi, nanti baru apa? Kalau ibu ni hanya, ayo bahkan dah terjaga, yang kena itu kue mana? Ya kita kue kaya berapa apa sih tadi? Kalau kita terjaga, baik pun mana kan minat sih ada, kalau kita terjaga, kita sudah terjadi. 사도선이 와람시기 와서 뭐가 컬러 잡이가 마탕 시기 아마이 비바 로키 아폴로키 세크레터리 제너럴 방om사 마이노 이봉사고
ꯈꯟꯅꯔꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯜ ꯊꯝꯕꯤꯅꯕ ꯂꯣꯏꯔꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯁꯤꯒꯤ ꯌꯥꯏꯐ ꯑꯁꯤꯗ ꯃꯩꯇꯩ ꯏꯅꯥꯠꯄꯨ ꯃꯩꯇꯩ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯔꯝꯕ ꯃꯥꯂꯦꯝꯁꯤꯗ ꯃꯩꯇꯩꯁꯤ ꯃꯥꯡꯗꯅ ꯍꯣꯠꯅꯕꯤꯔꯝꯕ ꯂꯥꯏ ꯂꯥꯏꯄꯣꯛ ꯑꯣꯏꯔꯕ ꯃꯤꯑꯣꯏꯕꯗꯒꯤ ꯄꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯃꯤꯇꯝ ꯑꯃꯈꯛ ꯍꯤꯡꯅꯕꯒꯤ ꯌꯥꯝꯅ ꯁꯛ ꯇꯥꯛꯅꯕ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯀꯣꯌꯦꯠ ꯌꯦꯛꯄ ꯑꯃꯗꯤ ꯌꯦꯛꯇꯕ ꯍꯥꯏꯕꯒꯤ ꯈꯟꯅ ꯅꯩꯅꯕ ꯑꯁꯤꯒꯤ ꯇꯥꯡ ꯑꯁꯤꯗ ꯃꯌꯥꯏ ꯇꯥꯡꯕꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯅꯥꯠꯀꯤꯗꯃꯛꯇ ꯃꯇꯝ ꯀꯨꯏꯅ ꯋꯥꯕꯤꯔꯛꯂꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯌꯥꯠꯄꯤꯔꯝꯕ ꯑꯍꯜ ꯂꯃꯟ ꯇꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯀꯣꯌꯦꯠ ꯌꯦꯛꯄ ꯌꯦꯛꯇꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯅꯔꯛꯄ ꯃꯌꯥꯝꯗ ꯀꯣꯌꯦꯠ ꯌꯦꯛꯄ ꯄꯥꯝꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯦꯛꯁꯤꯔ ꯌꯦꯛꯂꯣꯏꯁꯤꯔ ꯀꯔꯝꯕꯅ ꯍꯦꯟꯅ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯄꯗ ꯑꯣꯏꯒꯗꯒꯦ ꯀꯔꯝꯕꯅ ꯑꯆꯨꯝꯕ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯈꯟꯅ ꯅꯩꯅꯕꯁꯤꯗ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯀꯥꯟꯗ ꯀꯔꯤ ꯇꯧꯔꯒ ꯐꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅ ꯊꯤꯡꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯔꯝꯗꯤ ꯂꯥꯏꯄꯣꯛ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯤꯕ ꯂꯥꯏꯅꯤꯡꯍꯟ ꯃꯤꯑꯣꯏ ꯄꯣꯛꯄꯒꯤ ꯄꯣꯛꯑꯝꯕꯅꯤꯅ ꯃꯍꯥꯛ ꯀꯣꯌꯦꯠ ꯌꯦꯛꯇꯅꯗꯤ ꯂꯩꯔꯝꯃꯤ꯫ ꯀꯣꯌꯦꯠ ꯌꯦꯛꯇꯕꯗꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯀꯣꯌꯦꯠ ꯌꯦꯛꯄꯒꯤ ꯃꯥꯒꯤ ꯃꯤꯇꯝ ꯐꯣꯇꯣꯁꯨ ꯂꯩꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯒ ꯅꯧꯅ ꯀꯣꯌꯦꯠ ꯌꯦꯛꯂꯛꯏꯕ ꯀꯥꯡꯕꯨꯁꯤꯅ ꯌꯦꯛꯂꯛꯏꯁꯤꯁꯨ ꯂꯥꯏꯅꯤꯡꯍꯟꯅ ꯂꯥꯏꯅꯤꯡ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯣꯌꯦꯠ ꯌꯦꯛꯂꯒ ꯃꯤꯄꯨꯝ ꯌꯥꯎꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯎꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯄꯨꯊꯣꯛꯅꯈꯤꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯔꯣꯜꯁꯤꯡꯗꯤ ꯑꯩꯈꯣꯏ ꯎꯍꯧꯗꯕꯅꯤ ꯑꯩꯈꯣꯏ ꯌꯦꯛꯈꯤ ꯅꯠꯇ꯭ꯔꯒ ꯌꯦꯛꯀꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤꯗꯤ ꯆꯞ ꯆꯥꯕ ꯄꯨꯊꯣꯛꯄ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯨꯊꯣꯛꯏꯕ ꯀꯥꯡꯕꯨꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯨꯞꯀꯤ ꯀꯥꯡꯂꯨꯞ ꯂꯩꯔꯤꯕꯅꯤना ꯀꯔꯝ ꯇꯧꯅ ꯀꯣꯌꯦꯠꯁꯤ ꯍꯥꯞꯈꯤꯕꯅꯣ ꯂꯥꯏꯅꯤꯡꯍꯟꯅ ꯍꯤꯡꯉꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯗ ꯌꯦꯛꯈꯤꯕ꯭ꯔꯥ ꯌꯦꯛꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯗ ꯍꯪꯒꯠꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯃꯤꯟꯅꯔꯒꯁꯨ ꯑꯅꯤꯃꯛꯁꯤꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯑꯗꯨꯝ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯂꯣꯏꯅꯃꯛ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯣꯌꯦꯠ ꯌꯦꯛꯇꯕꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯄꯥꯏꯕꯤꯔꯤꯕ ꯐꯣꯇꯣꯗꯨ ꯂꯥꯏꯅꯤꯡꯍꯟ ꯅꯠꯇꯦ ꯍꯥꯏꯔꯨꯕꯗꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯂꯥꯟꯕꯅꯤ꯫ ꯑꯗꯣ ꯀꯣꯌꯦꯠ ꯌꯦꯛꯄ ꯃꯇꯝꯗ ꯎꯍꯧꯕ ꯃꯤꯁꯤꯡꯗꯨꯅ ꯃꯥꯅ ꯂꯥꯏꯅꯤꯡ ꯂꯝꯕꯤꯁꯤꯗ ꯆꯠꯂꯒ ꯌꯦꯛꯄ ꯎꯍꯧꯕꯁꯤꯡꯒꯤ ꯃꯤꯗꯨꯅꯁꯨ ꯑꯃꯨꯛ ꯀꯣꯌꯦꯠ ꯌꯦꯛꯇꯕꯗꯨꯗꯤ ꯃꯁꯤꯗꯤ ꯈꯤꯇꯪ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯔꯛꯄꯗꯁꯨ ꯃꯗꯨꯁꯨ ꯑꯔꯥꯟꯕ ꯊꯤꯗꯣꯛꯄ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯌꯦꯠꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯣꯌꯦꯠꯁꯤ ꯍꯥꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯕꯗ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯁꯛ ꯇꯥꯛꯄꯒꯤ ꯁꯛꯇꯝ ꯑꯃꯈꯛꯀꯤ ꯀꯣꯌꯦꯠꯁꯨ ꯑꯣꯏꯗꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ꯫ ꯃꯔꯝꯗꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯩꯇꯩꯒꯤ ꯀꯣꯌꯦꯠꯇ ꯌꯦꯛꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯣꯌꯦꯠ ꯌꯦꯛꯂꯦ ꯀꯥꯏꯅ ꯍꯔꯥꯎꯖꯕ ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯊꯣꯛꯏ ꯍꯥꯏꯗꯅ ꯍꯥꯏꯅꯕꯅꯤꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯣꯌꯦꯠ ꯌꯦꯛꯇꯕꯒꯤ ꯑꯁꯦꯡꯕ ꯃꯁꯥꯒꯤ ꯑꯍꯤꯡꯕ ꯀꯣꯌꯦꯠꯀꯤ ꯁꯛꯇꯝ ꯂꯩꯔꯤꯕꯅꯤꯅ ꯑꯍꯤꯡꯕꯒꯤ ꯁꯛꯇꯝꯗꯤ ꯑꯗꯨꯝ ꯆꯨꯝꯃꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯏ꯫ ꯑꯗꯨ ꯀꯣꯌꯦꯠ ꯌꯦꯛꯂꯕ ꯅꯧꯅ ꯄꯨꯊꯣꯛꯄꯤꯔꯤꯕꯁꯤꯡꯗꯨꯅ ꯍꯦꯟꯅ ꯊꯦꯡꯅꯕ ꯍꯦꯟꯅ ꯅꯩꯅꯕ ꯑꯣꯏꯔꯝꯗꯅ ꯃꯥꯅ ꯂꯥꯏꯅꯤꯡ ꯂꯝꯕꯤꯁꯤꯗ ꯆꯪꯂꯀꯥꯟꯗ ꯀꯣꯌꯦꯠ ꯌꯦꯛꯄꯤꯔꯝꯕ꯭ꯔꯥ ꯀꯔꯝꯕ ꯃꯇꯝꯗ ꯎꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯊꯤꯒꯠꯃꯤꯟꯅꯕ ꯑꯃꯈꯛ ꯆꯪꯏ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯍꯟꯅ ꯌꯦꯛꯂꯤꯕ ꯃꯌꯥꯝꯅ ꯄꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯀꯣꯌꯦꯠ ꯑꯁꯤꯃꯛꯇꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯣꯌꯦꯠ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯇꯤꯡꯅ ꯈꯪꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯅ ꯏꯔꯥꯠꯅꯖꯒꯗꯧꯔꯤꯕ ꯃꯥꯒꯤ ꯇꯨꯡꯏꯟꯅꯖꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯀꯣꯌꯦꯠ ꯑꯃ ꯍꯥꯞꯆꯤꯟꯁꯤꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯗꯨꯝ ꯂꯧꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯄꯥꯁꯤꯡꯒꯤ ꯃꯐꯝꯗꯒꯤꯗꯤ ꯊꯝꯖꯅꯤꯡꯏ꯫ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯂꯥꯏꯅꯤꯡꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯣ
ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯄꯣꯠꯌꯦꯡ ꯑꯃꯈꯛ ꯍꯥꯞꯄ ꯀꯥꯟꯗ ꯑꯩ ꯂꯥꯏꯅꯤꯡ ꯈꯨꯔꯨꯝꯃꯔꯣꯏ ꯀꯥꯏꯅ ꯑꯁꯥꯎꯕ ꯄꯣꯛꯂꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯔꯧꯕ ꯊꯣꯛꯄꯁꯨ ꯂꯩꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯕ ꯈꯟꯅꯃꯤꯟꯅꯕ ꯃꯇꯝꯗ ꯉꯁꯥꯏ ꯀꯣꯏꯔꯦꯜꯂꯒ ꯄꯨꯊꯣꯛꯈꯤꯕ ꯆꯦꯔꯤꯇꯦꯕꯜ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯁ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯗ ꯄꯨꯊꯣꯔꯛꯏꯗꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛꯏꯁꯤ ꯀꯔꯝꯕ ꯂꯪꯂꯥ ꯂꯪꯁꯤꯡꯗꯒꯤ ꯀꯔꯝꯅ ꯍꯧꯔꯛꯇꯅ ꯀꯔꯝꯅ ꯍꯥꯞꯈꯤꯕꯅꯣ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯍꯥꯏꯔꯞ ꯈꯪꯒꯠꯄꯤꯅꯕꯒꯤ ꯊꯧꯗꯥꯡ ꯑꯃꯈꯛ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯃꯥꯏ ꯄꯥꯏꯔꯒ ꯈꯟꯅꯕ ꯃꯁꯤꯗꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯛꯇ ꯁꯟꯗꯣꯛꯈꯤꯕꯗ ꯍꯣꯔꯦꯟ ꯀꯔꯤ ꯍꯥꯏ ꯍꯣꯔꯦꯟ ꯌꯦꯛꯁꯤꯔꯥ ꯌꯦꯛꯂꯣꯏꯁꯤꯔꯥ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯒꯤ ꯅꯤꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯥꯁꯤ ꯊꯝꯁꯤ ꯃꯤꯌꯥꯝꯅ ꯈꯪꯍꯟꯁꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯂꯧꯕꯅ ꯍꯥꯏꯕꯤꯗꯅ ꯂꯥꯏꯅꯤꯡꯅ ꯑꯩꯒꯤ ꯅꯤꯇꯝ ꯂꯥꯛꯄꯤꯒꯅꯨ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯐꯨꯔꯨꯞꯅ ꯇꯦꯡꯕꯥꯡꯅ ꯃꯄꯨ ꯂꯥꯏ ꯑꯣꯏꯕꯁꯤꯡꯁꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯁꯛꯇꯝ ꯂꯥꯛꯈꯤꯗꯕ ꯅꯤꯇꯝ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯑꯣꯟꯕ ꯑꯣꯏꯈꯤꯕꯒꯤ ꯁꯛꯇꯝꯗ ꯂꯥꯛꯈꯤꯕꯗ ꯃꯗꯨꯃꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯑꯣꯏꯕ ꯑꯣꯏꯗꯅ ꯃꯤꯑꯣꯏꯕ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕꯗꯨ ꯑꯣꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯅ ꯑꯋꯥꯕ ꯊꯥꯡꯒꯠꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯆꯪꯕ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯈꯤꯕꯅꯤꯅ ꯂꯥꯏꯅꯤꯡꯕꯨ ꯈꯪꯅꯤꯡꯉꯛꯄ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯂꯥꯏꯅꯤꯡꯒꯤ ꯁꯛꯇꯝ ꯑꯃ ꯈꯤꯜꯂꯒ ꯊꯝꯕꯤꯔꯝꯕ ꯍꯥꯏꯕꯁꯨ ꯃꯇꯝꯒꯤ ꯌꯥꯎꯅ ꯄꯨꯔꯛꯄ ꯇꯧꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯄꯣꯌꯦꯠ ꯌꯦꯛꯄꯒꯤꯗꯃꯛ ꯄꯨꯊꯣꯛꯈ꯭ꯔꯦꯗꯅ ꯃꯥꯅ ꯐꯝꯈꯤꯕ ꯃꯤꯐꯝꯗ ꯂꯥꯏꯅꯤꯡꯒꯤ ꯃꯤꯇꯤꯟꯁꯪꯗ ꯌꯦꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯄꯨꯊꯣꯛꯈ꯭ꯔꯤꯕ ꯍꯟꯒꯠꯃꯤꯟꯅꯔꯀꯥꯟꯗ ꯑꯁꯦꯡꯕ ꯃꯁꯥꯒꯤ ꯐꯣꯇꯣꯗꯨꯗ ꯄꯣꯌꯦꯠꯄꯨ ꯍꯥꯞꯄꯕꯁꯨ ꯅꯠꯇ꯭ꯔꯒ ꯄꯣꯌꯦꯠꯄꯨ ꯍꯥꯞꯄꯕꯁꯨ ꯑꯁꯦꯡꯕ ꯃꯁꯥꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯁꯥꯒꯠꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯁꯥꯎ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯃꯤꯟꯅꯔꯒ ꯂꯥꯏꯅꯤꯡꯕꯨ ꯃꯥꯂꯦꯝ ꯇꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯑꯃꯥꯏꯄꯤꯕ ꯑꯄꯣꯜꯂꯨ ꯇꯥꯂꯩꯕꯥꯛꯇꯒꯤ ꯃꯤꯌꯥꯝꯗ ꯊꯤꯟꯖꯕꯗ ꯀꯔꯤ ꯀꯥꯏꯅ ꯈꯟꯖꯔꯤ ꯄꯨꯝꯅꯃꯛ ꯀꯣꯛꯍꯧꯔꯣꯏꯗꯣꯏꯅꯤ ꯅꯨꯄꯤ ꯑꯝꯇ ꯌꯥꯎꯍꯟꯁꯤꯗꯅ ꯅꯨꯄꯤ ꯑꯝꯇ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯔꯨꯞꯀꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕꯒꯤ ꯀꯟꯕ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯟꯖꯦꯟ ꯏꯔꯥꯕꯣꯠ ꯈꯪꯗꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯇꯦꯟꯇꯛꯄ ꯋꯥꯔꯣꯜ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯅꯤꯡ ꯅꯥꯎꯌꯥ ꯄ꯭ꯔꯣꯒꯤ ꯁꯛꯐꯝ ꯁꯥꯕ ꯀꯣꯌꯦꯠ ꯌꯥꯎꯗꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯤꯐꯝ ꯁꯔꯨꯛ ꯌꯥꯅꯕ ꯄꯤꯕꯤꯔꯛꯂꯤꯕ ꯃꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯕ ꯃꯥꯂꯦꯝꯒꯤ ꯃꯄꯥꯡꯀꯜ ꯑꯣꯏꯕꯤ ꯉꯥꯁꯤꯡ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯃꯗꯤ ꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯌꯥꯏ ꯇꯥꯡꯃꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯑꯩꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯑꯃꯅ ꯋꯥ ꯉꯥꯡꯕꯤꯈꯤꯕ ꯋꯥꯐꯝꯗ ꯂꯥꯏꯅꯤꯡ ꯍꯥꯏꯕꯁꯤ ꯂꯩꯅꯥꯒꯨꯝꯅ ꯊꯣꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯏ ꯂꯥꯏꯅꯤꯡ ꯍꯥꯏꯕꯁꯤ ꯂꯩꯅꯥꯒꯨꯝꯅ ꯊꯣꯛꯂꯤ ꯑꯃꯥꯏ ꯄꯤꯕꯥꯒꯤ ꯂꯨꯆꯤꯡ ꯑꯣꯏꯔꯦ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯏ ꯑꯗꯣ ꯉꯁꯤꯒꯤ ꯑꯦꯖꯦꯟꯗꯥꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯤ ꯑꯩ ꯇꯁꯦꯡꯕꯗꯤ ꯑꯩ ꯂꯥꯏꯅꯤꯡ ꯐꯨꯂꯣꯒꯤ ꯃꯔꯝꯗ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯁꯤꯗ ꯐꯝꯅ ꯑꯣꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯟꯅ ꯅꯩꯅꯕꯗ ꯑꯩꯒꯤ ꯌꯥꯎꯅꯦꯅ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯑꯗꯨꯝ ꯈꯟꯖꯩ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯁꯤꯗ ꯀꯥꯔꯟ ꯇꯥꯗꯅ ꯑꯩꯒꯤ ꯃꯣꯠ ꯄꯤꯅꯅꯕꯒꯤ
합질리ꯕꯅꯣ ꯑꯩꯅ ꯀꯔꯤ ꯑꯩꯅ ꯂꯥꯏꯅꯤꯡꯉꯅꯤ ꯏꯕꯨꯡꯉꯣꯒꯤ ꯊꯤꯖꯤꯟꯕꯁꯤꯗ ꯀꯔꯤ ꯃꯈꯜꯒꯤ ꯌꯥꯝꯅ ꯀꯨꯞꯅ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤ ꯑꯩ ꯊꯃꯣꯏꯗ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯗꯤ ꯂꯩ ꯉꯁꯥꯏꯒꯤ ꯌꯦꯠꯄ ꯑꯃꯁꯨꯡ ꯌꯦꯠꯇꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯅ ꯑꯈꯪ ꯑꯍꯩꯅ ꯃꯤꯌꯥꯝꯅ ꯂꯦꯞꯄꯤꯔꯛꯑꯦ ꯍꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯀꯣꯌꯦꯠ ꯌꯦꯠꯇꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯁꯣꯏꯗꯅ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯈꯨꯜꯂꯣꯒꯤ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯗꯅ ꯈꯟꯖꯔꯤꯕ ꯃꯍꯥꯛꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯨꯟꯁꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯍꯥꯛꯁꯤꯒꯤ ꯄꯨꯟꯁꯤꯁꯤ ꯑꯩꯈꯣই ꯉꯁꯤ ꯍꯤꯡꯉꯤꯕ ꯐꯝꯃꯤꯟꯅꯔꯤꯕ ꯉꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟꯅ ꯆꯌꯦꯠꯅꯗꯅ ꯑꯗꯨꯝ ꯁꯣꯏꯗꯅ ꯊꯝꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯃꯌꯥꯝ ꯑꯃꯅ ꯊꯝꯖꯔꯤ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯀꯣꯌꯦꯠꯁꯤ ꯌꯦꯠꯇꯕ ꯇꯥꯔꯒꯗꯤ ꯂꯥꯏꯅꯤꯡ ꯈꯨꯜꯂꯣꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯁꯤ ꯃꯍꯥꯛꯁꯤ ꯑꯗꯨꯝ ꯆꯌꯦꯠꯅꯗꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯑꯩꯈꯣꯏꯅ ꯊꯧꯗꯥꯡ ꯄꯤꯕ ꯇꯥꯒꯅꯤ ꯑꯗꯨꯅ ꯊꯤꯖꯤꯜꯂꯣꯏꯁꯤꯡꯅ ꯐꯪꯕꯤꯔꯛꯄ ꯃꯌꯥꯝꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯟꯅꯩ ꯍꯥꯏꯗꯨꯅꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯆꯨꯝꯃꯤ ꯍꯥꯏꯔꯒꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯏꯟꯖꯜꯂꯨꯕꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯥꯟꯅ ꯆꯠꯈꯤꯕ ꯌꯥꯎꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩ ꯐꯦꯠꯇ ꯅꯩꯅꯖꯕꯒꯤ ꯋꯥꯅꯤꯀꯣ ꯁꯣꯝꯅ ꯊꯤꯖꯤꯟꯕꯗ ꯋꯥꯈꯤꯕ ꯑꯗꯩ ꯃꯥꯡꯈꯤꯕ ꯃꯇꯝꯗꯣ ꯑꯩꯅ ꯊꯣꯏꯗꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯦꯠꯀꯗꯕꯅꯤ ꯌꯦꯠꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯂꯥꯛꯏꯕ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯟꯗꯣꯛꯅ ꯍꯥꯏꯗꯨꯅ ꯃꯇꯝ ꯍꯦꯟꯅ ꯂꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯌꯥꯝꯅ ꯇꯦꯟꯇꯛꯅ ꯂꯥꯏꯅꯤꯡꯍꯟ ꯏꯕꯨꯡꯉꯣꯒꯤ ꯃꯤꯇꯝꯁꯤ ꯁꯥꯕ ꯃꯇꯝꯗ ꯀꯣꯌꯦꯠ ꯇꯉꯥꯏꯐꯗꯅ ꯉꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟꯅ ꯂꯦꯞꯄꯤꯔꯝꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯐꯝꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯖꯦꯅꯦꯔꯦꯁꯟ ꯑꯃꯒꯤ ꯃꯤꯑꯣꯏꯅꯦꯅ ꯍꯥꯏꯕꯁꯦ ꯑꯁꯤ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯑꯗꯨꯅ ꯈꯔ ꯑꯩ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯨꯛꯅꯤꯡ ꯐꯥꯗꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯩꯗ ꯑꯩꯈꯣꯏ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯌꯦꯠꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯋꯥꯈꯜꯂꯣꯟ ꯊꯝꯕꯤꯕ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯍꯥꯁꯤꯡꯗꯒꯤ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯕꯤꯒꯗꯕ ꯂꯩꯔꯒꯗꯤ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇ꯭ꯔꯒꯅ ꯃꯤꯔꯩ ꯃꯔꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯃ ꯑꯣꯏꯅ ꯑꯩ ꯊꯝꯖꯔꯣꯏ ꯑꯩꯒꯤꯗꯤ ꯀꯨꯏ ꯌꯦꯛꯄ ꯑꯃꯁꯨꯡ ꯌꯦꯛꯇꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯌꯥꯅꯕ ꯑꯗꯨꯗ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯉꯥꯛꯊꯣꯛꯆꯒꯅꯤ ꯑꯗꯨꯒ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯋꯥꯔꯣꯜ ꯊꯝꯖꯔꯣꯏ ꯂꯣꯏꯅꯅ ꯂꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯨꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯑꯉꯣꯝꯆꯥ ꯁꯦꯔꯥꯝ ꯔꯣꯖꯦꯟꯗ꯭ꯔꯣ ꯃꯤꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯎꯖꯔꯛꯄ ꯑꯍꯟꯁꯤꯡꯅ ꯇꯝꯕꯤꯔꯝꯕ ꯂꯤꯕꯤꯔꯛꯄ ꯀꯌꯥꯗꯨ ꯑꯩ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯗꯨꯒ ꯌꯦꯛꯄꯅ ꯐꯩ ꯌꯦꯛꯇꯕꯅ ꯐꯩ ꯍꯥꯏꯕꯗꯨꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯑꯔꯦꯞꯄꯗꯤ ꯊꯝꯕꯤꯔꯝ ꯑꯩ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯏꯒꯤ ꯇꯥꯡꯃꯟꯗ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯅꯨꯡꯍꯨꯝ ꯏꯪꯕꯤꯔꯤꯕ ꯈ꯭ꯋꯥꯏꯗꯨ ꯈꯣꯡꯖꯔꯤ ꯋꯥꯔꯤ ꯌꯦꯛꯄꯒꯤ ꯃꯇꯥꯡꯁꯤ ꯃꯤꯇꯩ ꯃꯔꯨꯞꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯅ ꯄꯨꯈꯞ ꯆꯥꯎꯔꯛꯄꯗ
이제 그 포토만 따라가 해야 것이 우리 아주 많이 듣거나 뭐 그림으로 쓰고 아주 우리 아주가 좀 천천히 포함한다는데 느끼기 고의 시기 마땅지 큰 거래 아그 미래에 가서 큰 거니 나랑 같으니 아주가 고의 제대로가니 예로이가니 하이브기 와폰 것이디 가사를 받더니 허락하니 미래의 형사를 벌수 가사를 받더니 아주가 고의 개방 수기에 떨어뜨기 와폰 라파시수 가사를 받더니 내년의 분시다 내년의 분시다 내년에 특별히 사히 말라 떨기 모아내기 호나 마기 फोटो मतलब लोगे सकल मतलब लोगे है विषय याद है बस ऑन रिकॉर्ड में असमय तो बना नैनी सकल मतलब लोगे मसा सिसु मसु सिसु आगुगा या ना कोई ये को हम सकल हो उड़े पास में कोई एक पासे का हम तब की होती है गदी मासी aina thandaru nante ite wamso pumol pagi kasari bagi apumagi uji apumolki pure wali ba waksi 라이상 먹지. lasam waksi lain ngili mama me pure joza beda san maki wakalo na tapira ke matunga वहाँ समाना है लेकिन ये चलो लोग हैं विषय का आह निगम ने जाकर मेरे को सकते मंत्र लेके मसीदी उसी सकते प्रथम करी मसीदी है मुझे निगम वो तो वहाँ इतो न मुस्नाना लेकिन लेके वो मतुम करें संगा कलकत्ता दा ऑर्डर तो बने ना है 그러니까 오늘 또 무엇이야? 다른 말도 뭐 사담노 오우노 하이나 합니다. 라인이 뭐뭐 시작하니 하이나 되기 그의 같이 수완이 비례되는 이놈이 우리가 아사모 그의 아두 시에모가 우토르퍼니 하이시에 강해 저 와펌니 하이나 라이상이 와신나 따피바니 스마이토가 이거는 무엇이나 왜 한번 생기 강구가 아포고머니 와신을 쓰고 강구가 나의 서베이티 스파이더이 akan berlaku akan berjina berlaku Ibang kaya mau ni nak. Usaha apa tapi membantu mina masih sulit na dia nak berlaku ni. Ay ni cuma saja nak ni kaya orang tapi betul. Kasar ham saja negeri ko nomor. Ko nomor betul dah itu ni bawa amusna dokumen dari terima selain itu. Selain itu aduh, masih ni dokumen dari berapa tadi ada yang main ini ada. Dokumen mati, kamu kerja tu boleh selain itu boleh punca laga, pasal di mana ada yang laga, kue itu bahaya sida. Dia nak kerani habisnya, awalnya itu kue bah esok watching tapi ni. Asal itu kena kue jadi bersih. Saya berlagi. Ya satu conference dia dapat tu pada malu itu sih nama hombre. Asal itu kena ide dapat tu sih nama bersihnya ide kalau mereka ada masih.
ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯋꯥꯀꯩꯊꯦꯜꯒꯤ ꯃꯣꯍꯤꯟꯗ꯭ꯔꯣ ꯂꯩꯔꯤꯉꯩ ꯑꯗꯩ ꯑꯍꯜ ꯏꯕꯨꯡꯉꯣ ꯌꯨꯔꯦꯟꯕꯒꯤ ꯊꯨꯝꯒꯥꯡꯒꯤ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯏꯕꯣꯇꯣꯝꯕꯤ ꯂꯩꯔꯤꯉꯩ ꯀꯩꯁꯥꯝꯒꯤ ꯃꯥꯝꯆꯥꯎꯕ ꯂꯩꯔꯤꯉꯩ ꯆꯤꯡꯈꯩ ꯀꯥꯕ ꯈꯨꯔꯥꯏꯒꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯣꯏ ꯌꯦꯛꯇꯕ ꯑꯁꯤ ꯃꯤꯇꯩ ꯃꯔꯨꯞꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈ꯭ꯔꯦ ꯑꯗꯨꯒꯨꯝꯂꯕ ꯑꯦꯁꯤꯌꯥꯇꯤꯛ ꯀꯟꯐꯔꯦꯟꯁꯇ ꯍꯥꯟꯅ ꯁꯣꯚꯦꯅꯔꯗꯣ ꯄꯨꯊꯣꯛꯈꯤꯕꯗꯣ ꯑꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯕ ꯌꯥꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯌꯦꯠꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯅꯤꯡꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝ ꯑꯃꯒꯤ ꯄꯥꯝꯂꯛꯄ ꯌꯥꯝ ꯏꯊꯧꯅꯔꯛꯄ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯃꯒꯤ ꯊꯤꯅꯔꯛꯄ ꯃꯇꯥꯡ ꯑꯁꯤꯗ ꯏꯇꯣꯟ ꯏꯕꯨꯡꯉꯣ ꯑꯃꯨꯁꯅꯥꯅ ꯃꯈꯨꯠꯂꯣꯝꯗ ꯏꯔꯛꯄ ꯌꯦꯔꯧꯃꯦꯅ ꯏꯕ ꯆꯤꯊꯤ ꯑꯃ ꯀꯅꯥꯗ ꯏꯔꯛꯄ ꯑꯥꯔ.ꯀꯦ. ꯁꯅꯥꯖꯥꯎꯕ ꯃꯇꯝꯗꯒꯤ ꯊꯧ ꯄꯨꯕ General Secretary. ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯝꯔꯥꯟ ꯀꯃꯜ ꯀꯥꯏꯗ ꯂꯩꯕ ꯃꯉꯣꯟꯗ ꯏꯔꯛꯄ ꯆꯤꯊꯤꯗꯨꯅ ꯄꯥꯕꯤꯔꯒ ꯀꯨꯏꯔꯕ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯆꯨꯝꯗꯦ ꯑꯗꯨꯒ ꯏꯇꯣꯟ ꯏꯕꯨꯡꯉꯣ ꯑꯃꯨꯁꯅꯥꯅ ꯍꯧꯖꯤꯛ ꯀꯨꯏꯔꯕ ꯑꯁꯤ ꯃꯇꯥꯡꯗ ꯑꯣꯕꯖꯦꯛꯁꯟ ꯂꯩꯇ꯭ꯔꯦ ꯄꯦꯟꯖꯔꯦ ꯍꯥꯏꯕꯒꯤ ꯌꯥꯎꯕ ꯃꯈꯨꯟꯗ ꯏꯔꯛꯄ ꯆꯤꯊꯤ ꯗꯣꯀꯨꯃꯦꯟ ꯑꯩ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯥꯔ.ꯀꯦ. ꯁꯅꯥꯖꯥꯎꯕꯅ ꯀꯕꯣꯜꯒꯤ ꯖꯨꯂꯥꯏꯗ ꯂꯩꯁꯤꯗ ꯏꯔꯛꯄ ꯆꯤꯊꯤꯁꯦ ꯇꯨ ꯑꯥꯔ.ꯀꯦ. ꯁꯅꯥꯖꯥꯎꯕ ꯁꯤꯡ ꯀꯕꯣꯜ ꯂꯩꯀꯥꯏ ꯖꯨꯂꯥꯏ ꯄꯤ.ꯑꯣ. ꯏꯝꯐꯥꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯏꯟ 795001 ꯆꯤꯊꯤꯒꯤ ꯃꯔꯣꯜꯗ ꯑꯍꯥꯟꯕꯗ ꯁꯤꯂꯣ ꯃꯄꯨ ꯍꯥꯏꯅ ꯍꯧꯋꯤ ꯎꯗꯥꯍꯔꯣ ꯇꯥꯡ 18 ꯊꯥ 9 ꯌꯥꯃꯣꯡ 미대의 여러분에게 제일에구나 이하고 왜냐면 이렇게다만 아포 고노고 기록합니다. 아동기 야이크론 미저리 원시도로의 아포동을 비토건도 미르나 원시마의 양과 오이와 라이는 이름으로서 통미저리 그리고 미르나 라이는 이름으로 비건의 아마 탑이었을 것에 온통을 벤저리 아는 공항 보이거니 아는 예로의 음식이 사장 어떤 당호고 먹을 것에 어통은 또 그래 아는 거리 하니 어떤가 사건 물러오게 할 것에 아는 약간 비키디 사건 물러오고 먹을 것이고 와서 거기 알아보기 시비해야 돼 양 뭐이제 아토보다 많이 살다가 제상랑 그런 어떤가 Inggris trend ini atau view aku pengorban menjadi ini atau view isya sawa kunam secara orang macam kelima kalau pandai dari itu jadi ayah itu lebih dari rujane atau minumnya musna eleven ay seventy ay Yellow Mail te irak pani Bangladesh dok chabne. Masih yellow mail irak pani masih 나라에가 방가에가 이통사가 남통사가 네 자고 이모모 따라서 아무튼 그걸 마시니 아들아 어떤 그릇이 지치시네요 거기 맞으면이 고도원들 뒤에 심어가는 거 역시네 아들가 석판 엄마 앞에 신어도구나 타하네 그럼 석판 항해용 번수나 신념이 엄마 아두과 석판 항해용 번수니 마다도 오자노시 양말이 지금 담비해 아두 나라에 돌거나 대해서 못하는 담배게 내년 나라의 부르기 우시
wani ne nazar pada hangen panso asowa mapana sapiao hangen panso kanano hal yo se esati conference program masih sama sudah waktu mahal mani Nona putih pun surma, kadang tulen sinai mai sun si lepa, adu lepa, ahin aduga, paisa pega kumia kalai mampu, ini kawai pensi nama, adu matangga jauh aku matanda, sifai kami nama, kau sarul kaiba, hamil pansona, ahin ga. Kata tulen ibu ini laga sundung dore jago uzagi kunci yang sini ada boleh hanya bau pira ba ada sesin orang berlaga ini thawai kan jiwa adu ba hare pansonga mahal darba oleh dan jiwa passport ki photo lo asiatic conference lo umur mungkin lagi Umur kau siapa yang bagi umur lagi macam mana? Hari wajah teruri kita lagi foto saya dan ini ya masih apa kerana kita wajib semua berdoa adu gumba siapa ni? Ai pere. Aduna, hari asyik betul kamu apa? Nada. Naiki mesin sahaja kan untuk pambra, anisi wapa minta anisi. Malam ni, aku ini, sekarang aku ini mai kuningai, nak kerja, suaminya nak kerja, bidai profesi mana haraga, sendiri tak mahu mesti, tunggu nahar kerja bahan kerja ya. Aku lupa di mana mau. Mana asyik bawa. Orang ini sedang tak ada. Kue jesi, aku bisa kan hendak tahan ini. Ayo kami. Kita lepas kue makan dia lagi. Kita lepas kue makan terang macam ni. Kue makan terang mungkin depan dia kata ni. Aduga nubi suwe ini nubi kue ini kokset hari kami nubi kokset hari tharga ide bakta kue makan kerana isane lain hati kita lagi kue sih bukan dia ini karena dia ini thong dia tu kue masa musuh sih dia tu kue mati sih dia tu kue ada lagi kalau kita tahu ebaki lu tahu saya sebut makan jam deh. Kau sih, aku ikan mau jadi, ya saya kalau kau sih, salah kau ini ada aku ini salah kau ini, kau sih salah kau ini, kau sih macam apa? Dan ini macam apa? Objektif macam apa? Salah itu kan ada ni. Lumayan macam berjaya bersih, macam apa itu? Kue macam apa? Lolai kue, atau lagi pangon kue, kampung kue, salah semua je, nampak kue ni nampak, ada langkah pulang atau ada yang kue macam apa ni? Orang kita lagi macam ni, orang kita lagi macam kuliah sih masih wali waktu tidak pernah menda kue jadi waktu kue amat tak bangunan orang sudah bilang deh kue jadi persu kue panjang kita perlu aku yang panjang ini rumah sabun buat macam tak bukan pak. Aduh, ya, mana kami macam koleksi. Aduh lah, kue dia kesini. Dan ini nama saya pun ada. Untuk apa? Lagi, aku yang han uramina
ꯃꯗꯨꯗ ꯃꯃꯤ ꯑꯃ ꯇꯥꯛꯄꯒꯨꯝꯅ ꯀꯨꯏꯒꯗ꯭ꯔꯒꯗꯤ ꯃꯒꯨꯟ ꯍꯟꯊꯕꯒꯨꯝꯅ ꯈꯜꯂꯦ ꯇꯁꯦꯡꯅꯃꯛꯀꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯀꯨꯏ ꯑꯁꯥꯡꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯖꯥꯇꯤꯒꯤ ꯑꯣꯏꯕ ꯏꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯑꯁꯤ ꯌꯦꯡꯂꯒꯗꯤ ꯃꯥꯏ ꯐꯨꯅꯤꯡꯉꯩꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯣꯌꯦꯠ ꯌꯦꯛꯇꯕ ꯑꯃ ꯀꯣꯌꯦꯠ ꯑꯇꯣꯞꯄ ꯑꯆꯣꯟꯕ ꯌꯦꯛꯇꯕ ꯆꯨꯝꯅꯒꯤ ꯀꯣꯌꯦꯠ ꯑꯃ ꯂꯥꯏꯔꯤꯛ ꯌꯦꯛꯂꯒ ꯎꯔꯤꯕ ꯁꯛꯐꯝ ꯑꯗꯨꯗꯤ ꯀꯅꯥꯅ ꯁꯦꯝꯕꯅꯣ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯤꯛꯀꯤ ꯃꯆꯥꯒꯤ ꯃꯁꯨꯡꯗꯨꯀꯣ ꯑꯉꯧ ꯁꯅꯥꯅ ꯀꯝꯄ꯭ꯌꯨꯇꯔꯗ ꯁꯦꯝꯕꯅꯤ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯂꯥꯏꯁ꯭ꯔꯝ ꯋꯥꯛꯆꯤꯡꯅ ꯇꯥꯛꯄꯤꯕꯅꯤ ꯂꯥꯏꯁ꯭ꯔꯝ ꯋꯥꯛꯆꯤꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯄꯣꯡꯕꯒꯤ ꯊꯧ ꯄꯨꯔꯤꯕꯅꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕꯅꯤ ꯃꯥꯒꯤ ꯋꯥꯔꯣꯜ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯍꯟꯁꯦ ꯍꯥꯏꯔꯒꯁꯨ ꯑꯩ ꯐꯣꯟꯗ ꯂꯥꯏꯟ ꯂꯧꯖꯔꯒ ꯃꯥꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯃꯌꯥꯝ ꯇꯥꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯃꯁꯨꯅ ꯄꯨꯊꯣꯛꯄ ꯀꯣꯌꯦꯠꯇꯨ ꯊꯣꯟꯁꯤ ꯍꯥꯏꯕ꯭ꯔꯥ ꯑꯖꯃꯤ ꯀꯣꯌꯦꯠꯇꯨ ꯌꯦꯛꯁꯤ ꯍꯥꯏꯕ꯭ꯔꯥ ꯑꯁꯤ ꯑꯣꯏꯔꯒꯗꯤ ꯃꯤꯇꯩꯒꯤ ꯂꯥꯏꯀꯣꯛ ꯑꯣꯏꯔꯕ ꯑꯍꯜ ꯑꯗꯣ ꯈꯨꯠꯁꯤ ꯑꯃ ꯇꯥꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯁꯨꯠꯆꯟꯖꯔꯦ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛꯁꯤ ꯅꯩꯅꯖꯔꯦ ꯍꯥꯏꯔꯒ ꯃꯤꯇꯩ ꯃꯔꯨꯞꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯝꯅ ꯀꯨꯞꯅ ꯍꯟꯖꯟꯅ ꯈꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯟꯁꯤꯡꯅ ꯀꯨꯌꯦꯠ ꯇꯧꯗꯕꯁꯦ ꯁꯤꯖꯤꯟꯅꯕꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯀꯨꯌꯦꯠ ꯇꯧꯕꯗꯨꯗ ꯍꯩ ꯂꯩꯒꯦꯗꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯃꯤꯇꯩ ꯃꯔꯨꯞꯀꯤ ꯃꯤꯐꯝ ꯑꯅꯤꯔꯛꯇ ꯋꯥꯔꯤ ꯂꯧꯈ꯭ꯔꯦ ꯃꯁꯤꯗꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯕ ꯀꯌꯥ ꯃꯔꯨꯝ ꯂꯩꯕꯅꯤꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯇꯪ ꯂꯧꯍꯧꯗ꯭ꯔꯒꯗꯤ ꯇꯨꯡꯗ ꯁꯣꯏꯗꯅ ꯌꯦꯠꯅꯕ ꯍꯥꯏꯅ ꯊꯣꯛꯇꯅ ꯎꯠꯂꯛꯑꯅꯤ ꯍꯥꯏꯕꯗꯒꯤ ꯃꯤꯐꯝ ꯑꯁꯤ ꯀꯧꯖꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯈꯟꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯇꯥꯕꯤꯔꯕ ꯅꯩꯅꯕꯤꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯆꯥꯌꯦꯡ ꯇꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯖꯔꯦ ꯍꯥꯏꯔꯒ ꯂꯥꯏꯅꯤꯡꯒꯤ ꯑꯁꯦꯡꯕ ꯈꯨꯠꯁꯦꯝ ꯌꯥꯎꯗ꯭ꯔꯕ ꯁꯛꯐꯝꯗꯨ ꯁꯥꯔꯒ ꯊꯝꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯩꯁꯤ ꯂꯩꯈꯣꯜ ꯇꯧꯔꯒ ꯊꯣꯡꯕ ꯍꯥꯞꯆꯜꯂꯒ ꯊꯝꯖꯤꯟꯕꯗꯨꯅ ꯆꯠꯅꯕ ꯌꯥꯒꯗ꯭ꯔꯥ ꯇꯨꯡꯗ ꯋꯥꯌꯦꯜ ꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝꯅ ꯆꯥꯌꯦꯡ ꯇꯥꯅ ꯈꯟꯖꯍꯟꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯅꯅꯥꯏ ꯇꯣꯟꯕꯗ ꯊꯝꯖꯤꯟꯕ ꯋꯥꯐꯝ ꯇꯦꯟꯁꯤꯟꯖꯔꯒ ꯂꯥꯏꯅꯤꯡꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯅ ꯆꯥꯔꯦ ꯆꯥꯃꯤꯟꯅꯗꯅ ꯊꯛꯃꯤꯟꯅꯗꯅ ꯆꯤꯟꯗ ꯆꯨꯝꯃꯤꯟꯅꯅꯕ ꯃꯍꯥꯛꯅ ꯄꯨꯊꯣꯛꯑꯝꯕ ꯑꯃ ꯁꯤꯟꯅꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯊꯨꯃꯥꯎꯖꯝꯒꯤ ꯇꯧꯔꯨꯕꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯁꯤꯒꯤ ꯁꯛꯐꯝ ꯑꯁꯤ ꯁꯥꯗꯨꯅ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯋꯥꯌꯦꯜ ꯆꯪꯂꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯔꯣꯜ ꯑꯁꯤ ꯊꯝꯖꯕꯒ ꯑꯩ ꯇꯦꯟꯁꯤꯟꯖꯔꯤ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯒꯦ